Lamdam Asigi Yelhoumee Singbu Ngak Sennaba Ngak Sennaba Pandamda Manipuri Indigenous Peoples Bill ama semduna chanaba haunaba Ngak Takshilagani haina Indigenous Peoples Forum ki President Asigi Yelhoumee Hiram asigi matang dengan Manipur Press Club da Forum asigi members singna saruk yaduna pangthokiba paugi mifamda Forum asigi President Asigi Yelhoumee makataraduna Lamdam asida hanadagi leminaraklaba Indigenous People habidi Yelhoumee Singgi marakta nungshi chanaba hantarakpagi mamitari Lamdam asida marang kaina leirabasu ningthi na sizinadaba pak chauna farm toba yaba mafam lemna thadokpa asigumba kaya asina Lamdam asigi pothok marang kaina puthokpa ngamde masina mapandagi pochai kya puselaktuna mipan tangba Lamdam ama ohenba amadi Yelhoumee Singgi marakta divide and rule tawduna Yelhoumee Singgi marakta nungshinadanaba maikai kyadagi hotnarakli chatkiba chahi lising ani tara mapanda semkiba Indigenous Forum da Lamdam asigi Yelhoumee kannaba amadi punna hingminanaba haiba wakhalonda chap manana leiba saknairaba miyoi kya yauri Forum asina athubada semna hotnariba Indigenous Peoples Bill asida Lamdam asigi miyamna isa isagi mod phongdokpiduna semgadoriba bill asi Yelhoumee Singbu kanba amadi yokhatpada mateng tawminase haikibaga loinana Forum asina lingkhatkiba lisingani tara mapandagi chatkiba chahi lisingani kunmathoi faubada paikhatkiba thabak thorom sing yauba chepong amasu phongki Kundegi local dege depend toraga akoi economic to phaga halaga Manipur se chap chana lep chabangamba sustainable oiba aduga everything da akoi kaira sira mature oiraga mapandegi depend tawdadana hingba haibase akoi ki pandamne ngasi akoi na mi top tegi mapandegi depend toman badegi tamakta akoi da divide and rule aduga akoi ki marakta hanthaba akoi ki marakta Kriya Shontaba Habise, Lakpani Habise, Indigenous People Forum na Lojay.